ngasi phongkiba tongan Manipuri se phongsing amasum thokiba thaudo wathoksing digi maruoibi I pausing khonga saraga Manipur top channel gi maikei digi myamda thamjagi ahanbada state sing wangbra thopa paukhra myamda thamjaramge Khuja singna police te attack Toukhre mara leiba Thadokhre Madhya Pradesh ki Tikamgarh district Khuja kangbu amana police kangbu amada attack tawduna makhoigi custody dagi aina yadaba mongda yulalon bigi cases yenaba miwema Thadokhre haina official amana phongdorakli ngarang numidang thokiba duda police personnel manga asopa nangki thaudo district headquarter dagi kilometer yankai ge manga rom salaga leiba mau kadawaha village thokibani police ki gari singi thongnau akai thoi thoki personnel taragani thoigo eba police team amana aina yadaba yulalon bigi thabak ta senaba rampal ko mi ama phablaki mangna sai ohum rom si yulalon bigi thabak kana sa duna laki bani hari matamadu nupi yauna mi kunmungna police team aduda sai amasung nung season aduna attack tarakhi haibu wafam Kudila police station ki in charge Manos Dorwedi na phongdoki attacker singaduna police custody adudagi mara leiba miyedu munduna pukhi miyei kulongi mathakta Indian Penal Code ki tuan section singi matangda case ama register Toukhre makoi bu phana ba kana honari hairi hana paus na phongdorakli amaromdana junta wayel sangna su sigi wayel yaithoktuna leire Memar junta gi wayel sang amana ngasi mafam lakthokraba lusingbi ongsan su sigi mataka sathagadaba senja thumja gi matangna wayel ama yaithokre haina junta gi wongangloi amana phongdoki hairiba case aduda mara leire haina leplabadi Nobel Prize phanglaba lusingbi adubu sai taragama kaisum sangna thamba yari masagi sai humdraga taruk suraba susibu fajinduna thamnakibasi mamangsagi February thada Lanmi General Singna Kuama Sataduna Maki government Lakthokraba Matungani Maduna Mara Moiraga Mairam Asian Sleba Duda Matam Khara Democracy Lengak Salambadu Lushinki Madugi Matung Susi Matakta Makal Makakyagi Maral Shiraki Maral Singi Manung the official secretaries Ek Lana Sizinaba Senza Tumza Satabamadi Mikhalda Nam Takto Bahibisini Maki Matakta Sidiba Maral Singadu Yenglagadi Mark Dicate Kyakashum Sanga Lairagani Senza Tumzagi Matak Satagadaba Wayel Ngasi Satakidre Haidiana Paus na Phongdorakli Atopa Paumana Sauraba Senpam Toukhre New Sekongi New Lambulenda Head Office Oiba NK Nidi Limited Ki Makadaliba Kaksing Branch Ki Office Nam Miyamdagi loan against property pigani haina 2020 dagi sara taraga mangagi loan deposit oina sauraba sanhum Toukhre haidiba group asi nong saibam Sanjit Yairipo Tokpok pidalaiba myemana chairman oiduna magi makhada thabak sing asi tawkhibani hairi magna deposit amount asi 2022 gi February ahanba sayol dagi handokani haina committee da thajaba piraki amadi Mesor oiraba investor singi paisa su pithokani haki adubu ngasi pawba paisa handoktana leire masigi mathakta sana marup tawduna miyoi lising muki thagi senkhai oina lupa lising anigi draw mapalaki paisa khongwatkre senpham singasi ngasi pawba pithokna leire committee ki members singa paw faunana bhona badasu NK Nidhi Limited ki maike digi su positive response amata piraktri Maramasina committee gi maikeri NK Nidhi Limited Group asibu logi thongda wakalagani haina NK Nidhi Limited Group ki investor loni sanamaru members in committee na Thadokhre chirol da suhaidi makasa tharak poina to papaw na Manipur gi iyong da saba phi sing pam na ba hengalakli Mumbai da marketing center ama pinana ba honaragani Sarkila Sawan Manipur nupi singi akiamogi thoramda yamna pam na madi sena inariba Satnariba Mukagi Wangkai P Rani P amati tuan iyongi potokya Mumbai yamna pamnaba ama oirakpana Mumbai da market center ama thamnana bo honaragani haina Sibisana National Women's Friends ki insar Sarkila Sawana Phongdokhre Sarkila Sawana ngarang Imphal da thunglakibani Maharashtra state ki Angalwadi gi oinasu chairman gi thawuk su piribani Manu Imphal da thunglabada Sibisana Manipur state unit ki president Moirangthem Tombina Lusingduna taram okay Imphal gi Babu Prada leba party si office ta mi mafamduna hiram kya gi matang na khananai naki makata na Sibisana Manipur state unit ki lusingba singaloina Manipur gi thumi sendraba fresh water oina leiriba lauktak part ki akoi bida satuna yengsinki phumdi ngaktana tawduna leiriba Kaibulamjau National Park tanglaba sangai gi lefam su hakthengna satuna yengsinki Moirang da leiriba ayani gi saktam su yengsinki
Makhatana Manipur gi handloom and handicrafts pothoksingi fazaba masa adu hakthengna khangdoknaba Manipur gi yong panduna fi sariba mafam kya su koina satuna yengsinki Manipur gi aki amok khwaidigi pamna sena inariba mukana sabu wangkhai phi amadi rani psi yamna pamjaba potho am oiduna sarkila sawan gi pungning singsinki haina pausna fongdorakli atopa pawmana India ra thabak thiriba miyoy million chamapan gi manungda ayambadi thabak thiba lepkhre report Levasi goina thabak thiriba miyoy million chamapan rongi manungda ayambadi center amadi state lengak singna mapung fana thabak piba ngamdabadagi government ki thabak phangani haibiga asa puraktaduna thabak thiba lepkhre India job creation gi problem asi nom gi asa tawningai leitraba mong da fibam soktharali miyoy ayambana masaga sanagadaba matik chaba sinpham phangnaba thibida awaba kya mayoknarakli Indian millions kya maru oina nupi singna labor force the maru sinpham pairibani Center for Monitoring Indians economy ki anauba data amagi matungina wafam asi phongdokhibani Mumbai based of private research firm asina phongdorakhibagi matungina India si malemda khwaidigi yangna sanduraliba economy singi manungda ama oidi adubu naharul kayada matik chana thabak pi bangamdabadagi problem kaya su mayoknari Hawkiba kumsing English singa taraga tereti ki 2022 fawgi manungda overall labor participant gi rate asi sada 46 oirambadi sada 40 gi sangna masing hantarakli nupi singi marakta hena leramba sinmi masingdagi ka hena hantarakpa suri mauksa sinmi oina tuan ba sinpham singna thabak suramba miyam maraktagi miyoy million kunga mathoirom thabak su lefankhre thabak thiriba matik saraba miyoy singi manungda supnagi sada mapalomdama thabaki khudong saba phangli haina phongdokhi atopa pawmana India ki mayokta aranma paw sandopagi dama Pakistan based taba YouTube channel taraga ki account sing block tokre YouTube channel taraga ki manungda taruk amadi Pakistan ki operate tawba duga Facebook account sing asi India lenga na thingjinkre masigi maramdi national security amadi public order aranma paw sandopagi dama thingjinmani hairi leiba asigi ngak sialaga mari lainana YouTube ki channel taraga nipan asi India lengakna sayolohum asigi manungda mathang block tawba horkhibani Indian Information Technology Law gi makhada emergency power sizinaduna Information Technology gi rule number taraga nipan Information Technology Rule 2021 gi makhada sumdaba paw sing channel sing asida sanokpagi dama ministry da paw piraba matungda mathauta thabak sing asi lokhalakhibani hari blog tausinkraba social media account sing taruk amadi Pakistan based tawbani duga taramana India based tawbu YouTube channel singni makoina sanokpu yumpham yawdoba aran paw sing adu miyoy crore humdraga manga gi mathakta yengkhre makoina sanokpu aran paw sing channel adu yengluraga leptana sandorakhibani adugumlaba yumpham yawdoba aran paw sing aduna India gi miyamda akiba jaji kanglu marakta amagamaga nungsinadaba madi public ta akai beka pirakhi haina information and broadcast na thadorakpa sirol amada phongdorakli haina supaw sna makhatarakli loisilakpoina to papawmana electric two wheeler vehicle sing mai salakpada Nitin Gadkari na section wa phongdorakpadagi gari sariba sing ministry official sing mifam pangthokre sohairi Lebasi ki tuan ba mafam khrada battery na senba two wheeler gari masa sing mai salakpadagi Thadokhre tholakpaga mari lainana Union Minister Nitin Gadkari na gari sariba owner sing da section wa thamlakpadagi electric vehicle manufacture tawriba owner sing senior government official da satuna mifam pangthokre ngasigi mifam adura union gi road transport ministry pham puriba Nitin Gadkari na atuba mithung oiduna energy chief executive officer Tarun Mehtaga loinana EV maker singi oiba top official oiba mifam ama pangthokre haina spouse na palakli mifam aduna minister Nitin Gadkari na electric vehicle sariba owner singda matau karamna sibiaba mong da electric two wheeler singda sariba no haiba wangki Gadkari na phongdokibada haukiba tha anirom masida electric two wheeler vehicle sing tongan mafam sina mai sakpagi thaudok sing thengnaduna lakhre thaudok sing aduda miyoi kya gi punsi mangbada natana gari adubu sijinariba miyoi sing asopan kya yawkhrabani haina su paus na palakli adu hausi ko inadi miyam paus matang sa lusinjarge masum pathok sa gi sokiba lankiba yawru su miyam ngakpigani matam ge ba maroi bi paus sing su miyam da lepalaitana update pijarake and thank you